Nupi mapanduti tonda sauningbana yadre adubu karidi haruni 90 dudagi amamam khangatbada makhoi mapan khakta ngairami makhoi mapan dudagi amuk manga khandoribani makhoi mapan du hove second round gi thorang torami chip aduna thoro tongdoi ko asida lere darka lebage khaluro mayam du fani sir mayam du maput macai khanba lorduna thongba amuk hongnaba sem sarami tondi jeko ki miteng du ningsingladuna masadu thakthakni ami matom tasu murum sonjai hawtrasu khangyawna khalakpa soiden urangani as aidi aile roduri re oiba rajana hawe khanba oramida ton khangwila boy oima Roger karimete thawasadana thongo fajina foine ron pho yawbungum bojero adu haram laga atei nupi singi manakta amuk chatkhre ton ikairami as ngaki matung pungtarduna hanagum paring lengduna leirami Roger na yarni to mayam du jaski manakta amuk paring thurei mathang chaba lorduna tongi trandarami tonna thongliba tharoidu Jacob na hand glove upshilaga chupa horami Jacob na fruit launu chingkhatpaga harami rasna singlas tupirei tharoidi kharo haban mani tapna chaw Jacob na Tondi pakhatpana yadre Jacob mami tukhana tondi ngai tonsu midyeng duda khalari khanjarami Jacob machinda tapna murum soli khijabidona yengsilaktana loi hare Jacob amuk tharoidu chuppa horai chupna muksu tondi ngai chijarasu aidene Jabalorduna just ahumduna mak pirami chedu Rogerna loraga minglaw thurei Rogerna Leisa do harauna mangkhar chakalaga lepi Abem so harauna mangde chakalaga lepi Sonia gala manbigasu harauna chakalaga lepi Ton maru luktharaga leikhre Roger su ton khandabadida nungai jaramde last ton harauna ngakne Roger de yenglaga masu mathakta khara chakhalaga lepi Roger ngihak wakal khali machinda tapna oh ton haise mahoire asamna khalaba makhoi manga do amu manungda jangkhre Khandraba makhoi mari tholakpada ubada li nokfe tawjarami foine ro chumkhamale mingsu gongde li su just leriba adomda lai babo rasna thoiba khelere li tapna mapagi narumaya da murum sonjai Moshum sangba phonik se pin film sada yam hevene ras nofetau na ai last round mu yengage anyhow tologa select obiro ras na machanu pading zere e ichaga khangnabro li ai finok chai ihe hoi Jacob na Kaino murum sonai duba Lina Krishna deda Li amu mafam dudagi thokre Pung tarduna nga thongbalorami hanagumna makhoi manga do amuk thorei
ꯇꯣꯟꯒꯤ ꯀꯤꯆꯟ ꯑꯗꯨꯅ ꯂꯥꯁ ꯑꯣꯏꯔꯨꯕꯅ ꯃꯥꯗꯤ ꯂꯥꯁꯇ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯂꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯋꯥꯈꯜ ꯈꯜꯂꯤ꯫ ꯐ꯭ꯔꯣꯝ ꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝ ꯐ꯭ꯔꯣꯝ ꯂꯧꯅꯕ ꯍꯣꯠꯆꯤꯟꯅꯔꯛꯏ꯫ ꯂꯤꯅ CCTV ꯐꯨꯇꯦꯖꯇꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯐ꯭ꯔꯣꯝ ꯊꯥꯔꯤꯕ ꯅꯨꯄꯥꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯁꯔ, ꯂꯤꯅ ꯐ꯭ꯔꯣꯝ 5 ꯈꯥꯛꯑꯣ꯫ ꯅꯨꯄꯥꯗꯨꯅ ꯑꯣꯏ ꯁꯔ, ꯐ꯭ꯔꯣꯝ ꯂꯣꯏꯔꯦ ꯍꯥꯏꯈ꯭ꯔꯣ꯫ ꯑꯣꯏ ꯁꯔ, ꯑꯗꯨꯒ ꯀ꯭ꯂꯣꯖ ꯇꯧꯕꯗꯤ ꯌꯥꯈꯤꯔꯣꯏꯀꯣ? ꯐꯅꯤ ꯁꯔ꯫ ꯑꯁꯨꯝꯅ ꯂꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯁꯔ, ꯐ꯭ꯔꯣꯝ ꯊꯥꯕ ꯂꯣꯏꯈ꯭ꯔꯕꯣ? ꯅꯨꯄꯥꯗꯨꯅ ꯑꯧ ꯂꯣꯏꯈ꯭ꯔꯦ꯫ ꯂꯤꯅ ꯐꯣꯟ ꯁꯠ ꯇꯧꯔꯛꯏ꯫ ꯍꯜꯂꯣ ꯁꯔ, ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯐ꯭ꯔꯣꯝ 1 ꯄꯤꯈꯣ꯫ ꯐꯅꯤ ꯁꯔ꯫ ꯇꯣꯟ ꯆꯠꯈꯤꯕꯗꯨ ꯅꯨꯄꯥꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ꯫ ꯇꯣꯟ ꯂꯩꯊꯣꯛꯂꯒ ꯀꯩ? ꯅꯨꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯐ꯭ꯔꯣꯝ 1 ꯂꯧꯕꯤꯈꯣ꯫ ꯇꯣꯟ ꯍꯥꯏꯐꯦꯠ ꯉꯛꯄꯣꯏ ꯂꯥꯛꯄꯣꯏ ꯐ꯭ꯔꯣꯝꯗꯨ ꯂꯧꯕ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ? 5 ꯈꯛꯇ ꯉꯥꯏꯔꯦ꯫ ꯈꯔ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯃꯤꯗ ꯄꯤꯕꯅꯦ꯫ ꯁꯣꯝꯁꯨ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯌꯥ, ꯊꯦꯡꯛ ꯌꯨ ꯁꯔ꯫ ꯇꯣꯟꯅ ꯑꯗꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯕꯗꯨ ꯂꯤꯅ CCTVꯗꯒꯤ ꯌꯦꯡꯂꯒ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯂꯤꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯏ꯫ ꯂꯤꯅ ꯇꯥꯏꯌꯦ ꯁꯔ, 3ꯁꯤꯁꯨ ꯈꯥꯛꯈꯣꯔꯥ? ꯌꯥꯔꯦ, ꯄꯤꯅꯤꯡꯕ ꯃꯤꯗ ꯄꯤꯔꯣ꯫ ꯑꯣꯏ ꯁꯔ꯫ ꯂꯤ ꯑꯃꯨꯛꯁꯨ ꯅꯣꯛꯆꯩ꯫ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯁꯔ, ꯄꯨꯡꯁꯨ 9 ꯇꯥꯔꯦ, ꯗꯤꯅꯔ ꯁꯦꯝꯖꯔꯦ꯫ ꯂꯤ ꯋꯥꯈꯜ ꯈꯜꯂꯝꯕꯗꯨ ꯀꯌꯥ ꯂꯥꯛꯏ꯫ ꯀꯣꯟꯅ ꯆꯥꯔꯒꯦ, ꯌꯥꯔꯅꯤ꯫ ꯐꯅꯤ ꯁꯔ꯫ ꯂꯤ ꯆꯥꯛꯀ ꯆꯥꯗꯈꯩ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯖꯦꯀꯣꯕꯅ ꯇꯣꯟꯅ ꯊꯣꯡꯂꯤꯕ ꯉꯥꯗꯨ ꯆꯥꯔꯝꯃꯤ꯫ ꯖꯦꯀꯣꯕ ꯏꯁꯧ ꯂꯥꯡꯉꯛꯏ꯫ ꯃꯇꯣꯡ ꯈꯜꯂꯒ ꯄꯨꯊꯣꯛꯄ ꯌꯥꯗ꯭ꯔꯣ? ꯑꯗꯨꯝꯅ ꯃꯌꯥꯝ ꯃꯥꯡꯗ ꯆꯩꯔꯛꯄꯗꯨꯗ ꯇꯣꯟꯗꯨ ꯏꯀꯥꯏꯔꯝꯃꯤ꯫ ꯔꯥꯖꯅ ꯁꯅꯥ, ꯖꯦꯀꯣꯕ ꯁꯥꯎꯔꯒ ꯆꯠꯂꯣ, ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯃꯇꯣꯡ ꯉꯥꯛꯇ ꯈꯜꯂꯒ ꯄꯨꯊꯣꯔꯛꯑꯣ꯫ ꯇꯣꯟ ꯏꯀꯥꯏꯕ ꯄꯥꯈꯠꯄꯣꯏ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯐꯅꯤ ꯁꯔ꯫ ꯇꯣꯟ ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯔꯣꯖꯔꯁꯨ ꯆꯪꯉꯛꯏ꯫ ꯇꯣꯟꯗꯨ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯔꯣꯖꯔꯅ ꯀꯞꯄꯤꯔꯣ? ꯇꯣꯟ ꯏꯀꯥꯏꯔ ꯀꯞꯇꯦ ꯁꯔ꯫ ꯈꯣꯟꯗꯥ ꯈꯔ ꯊꯤꯕꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯇꯣꯟ ꯃꯈꯨꯠꯇꯨ ꯊꯛ ꯊꯛ ꯅꯤꯛꯄꯗꯨ ꯎꯔꯒ ꯔꯣꯖꯔꯅ ꯇꯣꯟꯅ ꯄꯥꯏꯔꯤꯕ ꯈꯥꯕꯩꯗꯨ ꯂꯧꯔꯒ ꯑꯦꯟꯖꯥꯡ ꯑꯊꯣꯡꯕ ꯑꯗꯨꯗꯒꯤ ꯃꯇꯣꯡ ꯉꯥꯛꯇ ꯈꯜꯂꯝꯃꯤ꯫ ꯁꯤ ꯄꯤꯌꯨꯔꯣ? ꯍꯣꯏ ꯁꯔ꯫ ꯇꯣꯟ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯉꯥ ꯊꯣꯡꯕꯗꯨ ꯇꯦꯕꯜꯗꯨꯗ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯂꯩꯐꯝꯗꯨꯗ ꯂꯦꯞꯄꯨꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯉꯥ ꯊꯣꯡꯕꯗꯨ ꯆꯥꯔꯝꯃꯤ꯫ ꯇꯦꯡꯀꯣꯠꯇꯨꯗ ꯌꯥꯎꯔꯤꯕ ꯉꯥ ꯊꯣꯡꯕꯗꯨ ꯂꯣꯏꯅꯃꯛ ꯆꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯔꯥꯖꯅ ꯋꯥꯈꯜꯗ ꯃꯇꯩꯃꯗ ꯃꯥꯏꯁꯤꯕꯨ ꯊꯑꯣꯏꯅ ꯈꯥꯏꯔꯤ ꯖꯥꯠꯂꯥ? ꯖꯦꯀꯣꯕꯅ ꯃꯄꯥꯕꯨꯡꯗ ꯌꯦꯡꯂꯒ ꯔꯤꯖꯟ ꯍꯥꯏꯗꯣꯛꯑꯁꯤꯔꯣ? ꯔꯥꯖꯅ ꯌꯥꯔꯦ ꯍꯥꯏꯗꯣꯛꯄ꯫ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯛ ꯄꯤꯔꯝꯃꯤ꯫ ꯔꯣꯖꯔꯅ ꯊꯣꯔꯛꯂꯒ ꯆꯦꯁꯤꯡꯗꯨ ꯂꯧꯔꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯔꯣꯖꯔꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ꯫ ꯔꯣꯖꯔꯅ ꯑꯕꯦꯝꯒ ꯇꯣꯟꯒ ꯁꯦꯂꯦꯛ ꯇꯧꯔꯦ꯫ ꯇꯣꯟ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯍꯔꯥꯎꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯦꯞꯍꯧꯔꯦ, 3ꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯅ ꯅꯈꯣꯏ ꯑꯅꯤ ꯈꯜꯂꯕꯅꯤꯅ ꯃꯟꯗꯦ ꯅꯨꯃꯤꯠꯇꯒꯤ ꯂꯥꯛꯄ ꯌꯥꯔꯅꯤ꯫ ꯇꯣꯟ
Tuanna, Sir, timing di. Morning gi amaga, night gi amaga oigedabani. Morning gi na pung 7 na amma fawba. Adagi amadayna 3 fawma. Adude nakoi ani gi apamba hainaro. Animak harauna chatkre. Tuanna, Bye, nangming Abem. Abem su, nangina tuan haivani ko. Ado bye, night ki se ayoigi ihakadra. Abem na, yaye, aisu pung 3 na mga fawdi angang mayam tuition tawani na mathasaram Tuanna, as, farida, aisu makeup tamba chakpani na morning se faraktai adunani. Anidu harau wari sanaraga thorei. Abemgi mapana, Ibema icha khalabo. Abem harauna, Ahu baba ai khali. Abemgi mapa machana harau badu urega. Ton mapukni nungshirei. Wakhaldasu khanjai. Baba, nang hinglamati aisu baba ga sumna nubu phangjagadabani ko. Abem na, Baba, masu khali, aikhoi ani dani khanba, mana night ki purani, aina morning gi. Retan na, Oh, ichagi na mingay gawba, kaidigi no. Baba, aigi ming tuan gawe, kwa kitel day ni. Oh, ichabu kanagalaki. Tuan ikaira, itom dalay. Ihe, aikhoi gidi gari achobu sulaite, macha dalay. Pungsu fanayam thenge, ichagi gari yaw pro. Yawte baba. Adudi kamdawni, yumgi baba da phone tawadra. Baba, aigi baba di lekitre. Return sunungaitana. Oh, onthok panida. Isor leite haibiya deko, leiba jani. Nakhoi 90 dagi nakhoi anika khalibase, isor nani. Nathauda pukning changuko. Abem na, Bye, aigisu imale kidre. Ton abem dingjere Aya, aikhoi ni se, aigina imale teba, nangina babale teba. Sini oram batari, aikhoi ani select bidi se. Ton sunok laga. Nakandaki lina. Khalaba. Tuanna, khaladamo. Masu khalaba. Abem na, aidamo. Oh, fine na today. Yumda thimbirage. Retan na, Oh, ibungo kalak minabra. Aidi matumta pungsu thengjilopaga. Aikhoi su gari machada lakpasida matha saurabani. Lina, lakminabani. Tuan ngak na lidi nga lisu nokshinay. Chalase. Hoy. Bye. Aditi chalukige. Baba chalukige. Fare chalo. Aikhoi su chatnaba torsi. Abem na, Ay baba. Nupi anidu ngasida thengnaba oirabasu harau na bye ge tawnai. Asumna Lina Tonbu Mahimda Tilami Gari Tauna Lina Aidi Nangi Mimbu Kangdine Tuan Gawitamo Oh, Aigina Li Tuan Nokjay Kidorage Aigi Mingse Aina Dabra Atina Tida Tamo Sum Kadoraba Tuan Amuksutap na Noktora Sorry. Ohayodana. Tuan handakti nokpakhang laga. Tamo se Korean mali. Adaga mingsu lihi kaurambasida. Ay limin hunnate ko. Raskumar li ni. Tuan hawkay nokthora li sunokjay. Anidu haraw wari sanaraga mayumdi yorami. Tamo asidane. Noi palim na puvijani. As, tamo,
ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯃꯨꯛꯇ ꯆꯨꯝꯕꯤꯔꯛꯈꯨꯋꯣ꯫ ꯂꯤꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯏꯃꯥ, ꯏꯃꯥꯎ! ꯃꯦꯝꯆꯥ ꯇꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯩꯃꯥ, ꯍꯧꯖꯤꯛꯇ ꯂꯣꯏꯔꯤꯔꯣ ꯅꯣꯏꯒꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯗꯨꯕꯣ? ꯇꯣꯟ ꯏꯀꯥꯏꯔꯗꯨꯅ, ꯑꯁ ꯏꯃꯥ, ꯀꯝꯄꯤꯇꯤꯁꯟ ꯍꯥꯏꯕꯅꯤ꯫ ꯂꯤ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ꯫ ꯑꯩꯃꯥ, ꯍꯦꯛ ꯂꯣꯏꯕꯒꯅꯤ ꯊꯤꯟꯖꯔꯤꯁꯦ꯫ ꯃꯦꯝꯆꯥꯅ, ꯑꯣ, ꯀꯔꯝ ꯇꯧꯔꯕ ꯏꯕꯦꯝꯃ? ꯏꯃꯥ, ꯑꯩ ꯈꯜꯂꯦ꯫ ꯑꯩꯃꯥ, ꯐꯔꯦꯗ, ꯄꯨꯡꯗꯤ ꯀꯝꯗꯧꯕ? ꯑꯩꯅ ꯄꯨꯡ 1ꯗꯒꯤꯅ 3 ꯐꯥꯎ ꯄꯨꯔꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯑꯣꯛꯇꯣ ꯐꯪꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯈꯣꯡꯅ ꯂꯥꯛꯑꯦꯗꯅ, ꯈꯣꯡ ꯄꯥꯜꯂꯤꯁꯦ ꯀꯩꯗꯧꯅꯕꯅꯣ? ꯃꯁꯤꯗꯤꯕ, ꯁꯥꯔ, ꯆꯥꯛꯀ ꯆꯥꯕꯤꯔꯛꯑꯕꯣ? ꯂꯤꯅ, ꯆꯥꯗ꯭ꯔꯤꯃ꯫ ꯑꯩꯃꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯗ꯭ꯔꯤ, ꯄꯨꯟꯅ ꯆꯥꯈ꯭ꯔꯁꯤꯗꯅ꯫ ꯇꯣꯟꯅ ꯈꯣꯟꯀꯟꯇꯛꯅ, ꯏꯃꯥ! ꯂꯤ ꯅꯣꯛꯆꯩ ꯑꯗꯨꯒ ꯇꯣꯟꯗ ꯌꯦꯡꯂꯒ, ꯆꯥꯛꯀ ꯂꯥꯝꯕꯅꯤ, ꯌꯥꯏ ꯏꯃꯥ꯫ ꯇꯣꯟ ꯃꯃꯤꯠꯇ ꯂꯥꯎꯊꯣꯔꯛꯏ꯫ ꯇꯥꯃꯣ! ꯃꯦꯝꯆꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯑꯍꯩ, ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨꯗꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯄꯒ ꯂꯩ꯫ ꯇꯣꯟꯅ, ꯂꯥꯏꯔꯕ ꯃꯥꯜꯂꯕ ꯌꯨꯝꯁꯤꯗ ꯆꯥꯛ ꯆꯥꯕ ꯍꯩꯅꯒꯗ꯭ꯔꯣ? ꯂꯤꯅ, ꯏꯅꯥ ꯈꯨꯟꯕ ꯃꯤ ꯐꯠꯇꯕꯒꯤ ꯌꯨꯝꯗ ꯆꯥꯗꯧ ꯁꯔꯨꯛ ꯂꯥꯏꯔꯖꯔꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯑꯐꯕ ꯏꯃꯨꯡꯒꯤ ꯆꯥꯛ ꯆꯥꯕꯅ ꯄꯨꯟꯁꯤ ꯁꯥꯡꯗꯧ ꯃꯥꯜꯂꯦ꯫ ꯑꯕꯥꯁ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯊꯣꯛꯂꯛꯏ꯫ ꯆꯦꯇꯣꯟ, ꯏꯕꯥꯏ, ꯆꯪꯉꯣꯗꯅ꯫ ꯑꯅꯤꯃꯛ ꯆꯠꯀꯦ ꯇꯧꯔꯝꯕꯒ ꯑꯕꯥꯁ ꯌꯦꯡꯉꯛꯏ꯫ ꯑꯕꯥꯁꯇꯤ ꯇꯨꯝꯃꯨꯕꯒꯤ ꯍꯀꯥꯝꯁꯨ ꯋꯥꯋꯥ ꯆꯜꯂꯤ꯫ ꯇꯣꯟꯅ ꯈꯣꯟꯀꯂꯞꯅ, ꯑꯕꯥꯁ! ꯍꯥꯎ! ꯊꯝꯃꯣ, ꯆꯪꯉꯁꯤ꯫ ꯇꯣꯟ ꯍꯥꯟꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ, ꯃꯧꯄ꯭ꯋꯥꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯍꯠꯂꯒ꯫ ꯁꯣꯅꯣ ꯆꯨꯕ꯭ꯔꯅ? ꯑꯕꯥꯁꯅ, ꯑꯌꯣ, ꯀꯩꯅꯣ ꯁꯣꯅꯣꯅ ꯅꯪꯅ ꯆꯨꯔꯒ? ꯅꯪꯅ ꯏꯕꯥꯏ ꯀꯧꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯕꯥꯁ ꯉꯛꯅ, ꯀꯧꯈꯤꯕ꯭ꯔꯥ ꯍꯥꯏꯁꯦ? ꯃꯦꯝꯆꯥꯅ ꯆꯥꯛꯈꯨꯝꯗꯒꯤ, ꯑꯩ, ꯅꯣꯏ ꯑꯅꯤꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯑꯇꯣꯝꯕ, ꯁꯥꯔꯒꯤ ꯐꯝꯅꯕ ꯐꯛ ꯃꯆꯥꯗꯨ ꯄꯨꯔꯛꯎꯅꯦ꯫ ꯍꯣꯏ ꯃꯥ꯫ ꯂꯤ ꯏꯃꯨꯡꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯥꯏꯔꯖꯔꯁꯨ ꯏꯃꯨꯡꯗꯨ ꯇꯅꯥꯟ ꯇꯅꯥꯟ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯇꯣꯟ ꯏꯀꯥꯏꯔꯞ, ꯇꯥꯃꯣ, ꯆꯥꯛ ꯁꯦꯝꯃꯤ꯫ ꯂꯤꯅ, ꯂꯥꯛꯑꯒꯦ꯫ ꯇꯣꯟ ꯍꯥꯟꯅ ꯆꯪꯈ꯭ꯔꯦ, ꯂꯤꯁꯨ ꯏꯟꯅꯔꯛꯏ꯫ ꯆꯥꯛꯈꯨꯝ ꯍꯦꯛ ꯆꯪꯂꯛꯄꯒ ꯄꯤꯛꯇꯛ ꯇꯧꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯊꯦꯜ ꯂꯨꯀꯣꯏ ꯐꯣꯡ ꯐꯣꯡ ꯁꯥꯡꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ, ꯁꯥꯔ, ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ, ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯂꯤ ꯊꯥꯔꯤꯕ ꯐꯛ ꯃꯆꯥꯗꯨꯗ ꯐꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯃꯤꯡ ꯂꯤ ꯀꯧꯏ, ꯁꯥꯔ ꯀꯧꯕꯗꯨ ꯅꯨꯡꯉꯥꯏꯖꯗꯦ, ꯃꯤꯡ ꯑꯗꯨꯝ ꯀꯧꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯗꯨ ꯏꯃꯥ, ꯄꯨꯡꯁꯨ 10 ꯇꯥꯔꯦ, ꯆꯥꯛ ꯌꯦꯟꯖꯥꯡꯁꯦ ꯁꯥꯅ ꯎꯏ, ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯆꯥꯕ꯭ꯔꯣ? ꯍꯣꯇꯦꯜꯗꯒꯤ ꯍꯜꯂꯛꯑꯒ ꯌꯨꯝ ꯌꯧꯔꯛꯄꯗ 9 ꯇꯥꯔꯦ ꯅꯨꯡꯇꯤꯒꯤ, ꯑꯗꯒꯤ ꯊꯣꯡꯕꯅꯤ, ꯑꯅꯝꯕꯅ 9-10 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯆꯥꯔꯦ꯫ ꯑꯕꯥꯁꯅ, ꯁꯥꯔ ꯅꯠꯇꯦ, ꯇꯥꯃꯣ꯫ ꯇꯥꯃꯣ, ꯍꯣꯇꯦꯜꯗꯒꯤ ꯊꯥꯎ ꯊꯨꯝ ꯃꯌꯥꯝꯗꯣ ꯎꯕꯗ ꯆꯥꯕ ꯌꯥꯗꯦꯅ ꯌꯨꯝ ꯍꯜꯂꯛꯑꯒ ꯅꯨꯡꯇꯤꯒꯤ ꯑꯆꯨꯝꯕ ꯑꯗꯨꯝ ꯆꯥꯕꯅꯦ꯫ ꯑꯗ ꯉꯁꯤꯗꯤ ꯑꯩꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯅ ꯏꯃꯥꯗ ꯊꯣꯡꯍꯟꯕꯅꯦ, ꯀꯨꯏꯗ꯭ꯔꯦ ꯂꯣꯏꯕ, ꯑꯩꯕꯨꯗꯤ ꯉꯥꯏꯍꯥꯛ ꯋꯥꯃꯟꯗꯅ ꯎꯏꯔꯨꯔꯦ꯫ ꯇꯣꯟꯅ, ꯌꯥꯔꯦ ꯆꯥꯔꯣ, ꯄꯦꯄꯥ ꯄꯦꯄꯥ꯫ ꯂꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠꯇꯨ ꯍꯥꯟꯅ ꯆꯥꯔꯝꯃꯤ꯫ ꯏꯔꯣꯟꯕ, ꯆꯝꯐꯨꯠ, ꯉꯥ ꯊꯣꯡꯕ, ꯁꯤꯡꯖꯨ ꯂꯩꯔꯤꯕꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯃꯊꯪ ꯃꯊꯪ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯣꯖꯔꯅ ꯇꯣꯟꯅ ꯊꯣꯡꯂꯝꯕ ꯃꯊꯦꯜꯁꯤꯡꯗꯨ ꯆꯥꯅꯕ ꯇꯦꯕꯜꯗꯨꯗ ꯊꯅꯝꯃꯤ꯫ ꯆꯥꯛ ꯈꯔꯁꯨ ꯊꯣꯡꯒꯠꯂꯝꯃꯤ꯫ ꯆꯥꯛꯇ ꯂꯣꯏꯔꯗꯨꯅ ꯃꯇꯣꯝꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯥꯕ ꯍꯧꯔꯝꯃꯤ꯫
ꯇꯟꯖꯥꯗꯨꯗ ꯖꯦꯀꯣꯕ ꯆꯪꯉꯛꯏ. ꯆꯥꯛ ꯆꯥꯔꯣ? ꯔꯣꯖꯔꯅ ꯚꯥꯏ ꯆꯪꯉꯣ. ꯖꯦꯀꯣꯕ ꯔꯣꯖꯔꯅ ꯆꯥꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ. ꯔꯣꯖꯔꯁꯨ ꯖꯦꯀꯣꯕꯇ ꯃꯨꯟꯅ ꯌꯦꯡꯉꯤ. ꯖꯦꯀꯣꯕꯅ ꯉꯁꯥꯏꯒꯤ ꯁꯛꯇꯤꯕꯤꯗꯨꯅ ꯊꯣꯡꯕ ꯃꯊꯦꯜꯁꯤꯡꯗꯨ ꯂꯩꯇ꯭ꯔꯕꯣ? ꯔꯣꯖꯔꯅ ꯑꯩꯅ ꯆꯥꯏꯁꯤꯅꯦ. ꯖꯦꯀꯣꯕ ꯉꯛꯅ ꯌꯦꯡꯉꯛꯏ. ꯑꯗꯨꯒ ꯃꯥꯁꯨ ꯁꯛ ꯐꯝꯊꯔꯒ ꯆꯥꯕ ꯍꯧꯔꯛꯏ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯔꯣꯖꯔꯁꯨ ꯉꯛꯑꯝꯃꯤ. ꯑꯗꯨꯒꯨꯝꯕ ꯆꯥꯛ ꯑꯦꯟꯖꯥꯡ ꯄꯥꯛꯅ ꯆꯥꯗ꯭ꯔꯕ ꯖꯦꯀꯣꯕꯅꯤ. ꯌꯥꯝ ꯍꯥꯎꯅ ꯆꯥꯕꯗꯨꯗ ꯔꯣꯖꯔꯅ ꯚꯥꯏ ꯍꯥꯎꯕ꯭ꯔꯣ? ꯖꯦꯀꯣꯕꯅ ꯍꯥꯎꯋꯦ ꯃꯁꯛꯇꯨꯒ. ꯀꯩꯅꯣ ꯍꯥꯎꯋꯦ ꯃꯁꯛꯇꯨꯒ ꯍꯥꯏꯕ? ꯀꯩꯁꯨ ꯅꯠꯇꯦ. ꯔꯣꯖꯔꯁꯨ ꯆꯥꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ. ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏ ꯅꯨꯄꯤꯗꯨꯗ ꯆꯩꯕꯤꯗꯨꯅ? ꯃꯔꯝ ꯂꯩꯕꯩꯅꯦ. ꯀꯩ ꯃꯔꯝ? ꯅꯪꯅ ꯈꯪꯂꯣꯏ. ꯔꯤꯚꯦꯟꯁꯅꯤ. ꯔꯤꯚꯦꯟꯁ? ꯑꯗꯣ ꯁꯛꯊꯤꯕꯤꯗꯣ ꯃꯣꯔꯅꯤꯡꯂꯣ ꯅꯥꯏꯠꯂꯣ? ꯅꯥꯏꯠꯀꯤꯅꯦ. ꯑꯣꯀꯦ. ꯀꯔꯤ ꯑꯃꯨꯛ ꯔꯤꯚꯦꯟꯁ ꯇꯧꯗꯧꯔꯤꯒꯦ ꯅꯨꯄꯤꯗꯨꯗ? ꯖꯦꯀꯣꯕꯅ ꯃꯥ ꯈꯛꯇꯅꯦ ꯑꯩꯉꯣꯟꯗ ꯁꯛꯀꯠꯂꯛꯄ ꯅꯨꯄꯤꯁꯦ. ꯀꯃꯥꯏꯅ ꯀꯛꯂꯛꯏꯅꯣ ꯍꯥꯏꯁꯦ? ꯖꯦꯀꯣꯕꯅ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ. ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯔꯣꯖꯔꯗꯨ ꯅꯣꯛꯊꯣꯔꯛꯏ. ꯅꯪꯒꯤ ꯀꯣꯛ ꯆꯥꯛꯄꯗꯨꯗꯣ ꯍꯜꯂꯝꯗ꯭ꯔꯤꯅꯦ. ꯖꯦꯀꯣꯕꯅ ꯑꯦꯟꯖꯥꯡꯁꯤꯅ ꯂꯪꯖꯤꯜꯂꯧꯔꯥ? ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯅꯣꯏꯅ ꯂꯥꯟꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤꯅꯦ ꯃꯁꯦ. ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ. ꯖꯦꯀꯣꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯄꯥ ꯆꯥꯅꯔꯝꯃꯤ. ꯒꯦꯔꯦꯖꯇ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤꯉꯩꯗ ꯖꯦꯀꯣꯕꯅ ꯇꯥꯃꯣ ꯍꯧꯖꯤꯛꯇ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯣ? ꯂꯤꯅ ꯅꯪꯗꯤ ꯀꯥꯏꯗ ꯂꯩꯔꯤꯕ? ꯔꯣꯖꯔꯒ. ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯪꯃꯤꯟꯅꯔꯛꯏ. ꯔꯥꯅꯤꯅ ꯉꯥꯏꯕꯗ ꯋꯥꯔꯤꯅꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ. ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯆꯥꯔꯦ. ꯍꯩꯃꯥ ꯀꯥꯏꯗ? ꯖꯦꯀꯣꯕꯅ ꯇꯣꯟꯅ ꯊꯣꯡꯕꯗꯣ. ꯂꯤꯅ ꯇꯣꯟ ꯍꯣꯏ ꯌꯨꯝꯗ. ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯨꯟꯅ ꯌꯦꯡꯅꯩ.